Manipuri Wari Pambi Channel na Pumnamakpu Taram Noksari Hauzik Sikkim gi Phungawari ama miyam da khudol tamjari Phungawari sigi mamingna Karthak Ukade haibasini taminarasi Matam amada sa tanba amasung nga phaba yamna pamba Fattaba ningthau ama leiramni Ningthau sina atonba jiba mayam masagi nungainabgidamak halamni Isorna mahakpu yamna saurami amasung ningthaudubu ahongba poraknaba aduga afaba asengba mi ama oihenge haina leplammi Nongma ningthau mahakki sagolda tongladuna jangalda sa tanba chatlubadagi halaklami Isorduna mahakpu urami amasung achauba langja amagi saktam lauduna paitharaklami Mahakna ningthaudugi manak yausilaklabada magi masado yamna kanna khaplami amasung ningthaudo wanthaduna laimaida tarami Isorduna masak matau fajaraba naha ama olami amasung sagoldo chenkhidana sagolgi khojido pairami aduga ningthaudo gyal lakpa ngairami ningthauduna hogalakpada masak matau fajaba naha ama mahaki sagolga loinana leplambadudha ngaklami naha kanano haina ningthauna hanglaklammi aidi nangbu mateng pangnaba honabani yengu nangi sagolse aihakna alamdrabadi chelamlagadabani nahaduna hairami nangi sagol asida laire aihak chatlage asi hairaduna nahaduna ningthauda sagol khurjido pirami nate nahak chatkhiba yaroi nahakti afaba mini aihakka loinana konungde chasi ningthaudo pelami amasung mahakku mana piba pamlami nahaduna mahakki maming Karthak Ukade kawi hairami amasung konungda ningthaudugi matung innuna chatminarami konungda thunglaba matamda ningthauna mahakku mahakki mantri oina haplami Karthak Ukade yamna khanghaiba amasung thabak phajana pangthokpa haiba mantri ama oirami mahakna laibakto phajana niyom chumna thaujal haina ngaklami Mipum khudingmak nungairami amasung penarami makhoina mahakpu mahakki pukchel seyangba amasung lausinggidamak thagatnarami amasung mahakki mata lauduna makhoisingdo asengba lamchat fajaba oiraklami nongma ningthauna sakle lama langnaba leplami amasung mi khudingmak makhoigi fajaraba firon setchaduna amasung sana lupa siduna konungda laknaba hairami Maram aduna mipum khudingmak magi fajaraba sana lupa firon setchaduna konungda laklami ningthaudugi maharani ahaldusu yamna keninglami amasung ningthauda konungda khwaidagi hena mamal yamba likto mangonda pibinaba haijarami taugi masung ningthaudo hairibaduda yaramde aduna maharani do saurami konunggi lampakta jagoi saba isai sakpa satharingaida maharani ahalduna manungda sanglakpada ningthaudo maharani atonbiduga loinana sak chaminaduna nungaina leiba thengnarami mahakna liktusu ningthaugi makhutna paibado urami amasung maduna mabu henasu sauninghalami mahakna likto mullaga machet thudeklami amasung makhoina sariba sanagi pukhamsingdusu langkhairami ningthaudo ikairami amasung sathina saurami mahakna mantri Karthak Ukade da maharani dubu khudakta hatoknaba yathang tawrami mantri na haijarami iningthau tasengnamak maharani na lale adubu madugidamak mahakku hatpa haibase yamna apangbagi thabak oigani madugidamak tungda ningamdaba lakani nate aihak ningamdaba tawroi aihakna haibaduda taw ningthauna taksilaklami mantri ama oina mahak ningthaugi yathangdubu inba tarami aduna maharani dubu umangda hatnaba purami adubu mantri na maharani dubu halamde amasung hatpagi mahutta mahakku asongba umangda lotuna thamlami amasung halaktuna ningthaugi yathangdo pangthokle haina tamlami madutada ningthaugi asawbado nemtharami amasung pelami mathangi ayuktagi mantri Karthak Ukadena ningthauda pautak piba horami mahakna ningthauda karigumba amabu hekta hatpa haibase fatte amasung minungsi saugadabani hairami aduga nongmadi mahak maharani gi maral natte haiba khanglakpa yai adugidi ningthauna fanayamna tawdunasu mahakpo amuk hanna fanglaroi Mantri na makata na ningthauda wari amasu lerami mamangaida umangda usek anikak
ꯌꯦꯟ ꯂꯥꯕ ꯑꯃꯒ ꯌꯦꯟꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯡꯁꯣꯡꯗ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯆꯥꯅꯅꯕ ꯃꯆꯤꯟꯖꯥꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪꯗꯒꯤ ꯍꯋꯥꯏ ꯃꯔꯨꯁꯤꯡ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯀꯣꯟꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯑꯇꯩ ꯄꯣꯠꯁꯤꯡꯒ ꯂꯣꯏꯅꯅ ꯄꯩꯁꯤꯜꯂꯝꯃꯤ꯫ ꯌꯦꯟꯕꯤꯗꯨꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯃꯀꯣꯟꯗ ꯂꯩꯔꯤꯉꯩꯗ ꯌꯦꯟꯕꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯍꯦꯟꯅ ꯊꯤꯅꯕ ꯎꯃꯪꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯦꯟꯕꯥꯗꯨꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯟꯕꯥꯗꯨꯅ ꯌꯦꯟꯕꯤꯗꯨꯗ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯟꯕꯤꯗꯨꯗꯤ ꯃꯔꯨꯝ ꯀꯣꯜꯂꯤꯉꯩꯗ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯣ ꯎꯗꯦ ꯍꯥꯏꯕꯗ ꯌꯦꯟꯕꯥꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯗꯤ ꯇꯥꯕꯤꯔꯝꯗꯦ꯫ ꯍꯋꯥꯏ ꯃꯔꯨꯗꯣ ꯆꯥꯕ ꯀꯅꯥꯕꯨ ꯂꯥꯛꯀꯗꯒꯦ? ꯅꯍꯥꯛꯅ ꯆꯥꯕ ꯁꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯟꯕꯥꯗꯨꯅ ꯌꯦꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯦꯟꯕꯤꯗꯨꯕꯨ ꯁꯥꯎꯔꯗꯨꯅ ꯃꯆꯤꯟꯅ ꯆꯤꯛꯄ ꯍꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯟꯅ ꯆꯤꯛꯃꯟꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯌꯦꯟꯕꯤꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯤꯔꯝꯃꯤ꯫ ꯌꯦꯟꯕꯥꯗꯣ ꯑꯗꯨꯝ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯨꯗꯤ ꯃꯀꯣꯟꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯕꯅꯤ꯫ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄꯗ ꯃꯔꯨꯁꯤꯡꯗꯣ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯄꯥꯝꯕꯤꯁꯤꯡꯗꯣ ꯋꯥꯡꯅ ꯑꯃꯁꯨꯡ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟ ꯁꯥꯠꯇꯨꯅ ꯃꯍꯩ ꯌꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯌꯦꯟꯕꯥꯗꯣ ꯇꯥꯟ ꯆꯥꯔꯨꯗꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯣꯏꯔꯝꯕ ꯃꯀꯣꯟꯗꯣ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯄꯪꯕꯗꯣ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯟꯕꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯗꯕꯅꯤꯅ ꯀꯩꯗꯧꯔꯨꯒꯅꯤ? ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯟꯊꯗꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ꯫ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯧꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯤꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅ ꯑꯁꯥꯎꯕꯒꯤ ꯃꯤꯀꯨꯞ ꯑꯃꯗ ꯃꯇꯤꯛ ꯆꯥꯕ ꯃꯔꯝꯁꯨ ꯂꯩꯇꯕꯗ ꯃꯍꯥꯛꯅ ꯍꯥꯠꯍꯟꯈꯤꯕꯗꯨꯒꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯃꯤꯗꯨꯗꯤ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯇꯨꯀꯠꯆꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯒꯨꯟ ꯅꯠꯇꯦ꯫ ꯇꯞꯅ ꯇꯞꯅ ꯅꯤꯡꯊꯧꯗꯣ ꯑꯆꯨꯝꯕ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯄꯥꯞꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯍꯥꯠꯇꯨꯅ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯝꯗꯧꯅ ꯑꯩꯒꯤ ꯄꯥꯞꯁꯤꯡꯗꯣ ꯀꯣꯛꯄ ꯉꯝꯒꯗꯒꯦ? ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯝꯃꯤ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯖꯤꯕ ꯍꯥꯠꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ꯫ ꯅꯠꯇꯦ, ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯖꯤꯕ ꯍꯥꯠꯂꯔꯣꯏ, ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯑꯐꯕꯤ ꯃꯍꯥꯔꯥꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯕꯗꯤꯀꯣ꯫ ꯃꯟꯇ꯭ꯔꯤ ꯀꯔꯊꯛ ꯎꯀꯗꯦꯅ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯂꯣꯠꯐꯝꯗꯒꯤ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯨꯠꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯊꯛ, ꯅꯍꯥꯛ ꯂꯩꯉꯥꯛꯄꯗ ꯃꯇꯤꯛ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯊꯛ ꯎꯀꯗꯦꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯝꯗꯦ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯨꯕꯨ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯂꯩꯕꯥꯛ ꯅꯪꯅ ꯑꯗꯨꯝ ꯉꯥꯛꯆꯧ, ꯑꯗꯨꯒ ꯊꯧꯖꯥꯜ ꯍꯩꯌꯨ ꯑꯃꯁꯨꯡ ꯑꯇꯣꯟꯕ ꯖꯤꯕꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯌꯥꯏꯐꯅꯕꯇ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ꯫